Swine fever mapung phana laksilhौद्रबदे 2025 की मतुंगदगे मणिपुरदा ओक लोइबा ngamloidawre tha amaromgi manung asida oki laina laichatama Manipur sinba thungna sandorokliba African swine fever ase laingangna matam chana akhanaba midyang changduna laksindaba tarabade kumja lising ani kunmanga ki matungdade Manipurda ok loiba amata ngamlaroi masina state ki senmelon da su sauna akaiba piragani haina konthokjam maning laikai dage ok loiba Laisangbam Vidyasagar na phongdokre pausi asina akhanana unaba chalubada Laisangbam Vidyasagar na hai laisada si laingangna section na thengna hौद्रबदे matung olakpat sahida su adumak lakane loina na department na epicenter amasung kilometer amagi manungda laiba ok loiba mafam singda ok hat palakbada ayet pa pibigano hat liba ok sing asina makhata na African swine fever ase sandorokta na bohona bada achoba pambai oigadawriba ne Kaibul lamjaw gi lamok singda swine fever sandok lavade sangai da su saitheng phanglakane PDA State asida African swine fever gi saitheng mayok nari ngai gi chairakta loktak ta ok asiba kaya tawtharakpa asina Kaibul lamjaw da lariba lamok singda su laina asi sandorokadra haibagi mi paiba laidai karigumba sandorokpa tarabade State animal wadiba sangai da su achoba saitheng amade soidana piragani haina People for Animal PDA Manipur na phongdorok le Mafam kaya da nong may kapsilakre Imphal East District ki Lamlai Police Station ki manungsan na laiba yangang pokpi ki akoy bada khundariba Maitay khulsing da nga numidang atheng bada kuki militant sing na nong may round kaya marum kapsilak tun landarakre haire Haukiba may ahumdagi hauraga state asida thogliba purup ani ki lal marak asida kuki militant sing na tampaki singa tay na babafam kaya da lepta na kapsin dun lakiba ne asigumba thawong ase handak numid kharani lepluraba matungda nga numidang pung 8 minute yangkhay rom chatpa duay dage taraga minute taraga mga rom tarakpa duay da sabung ko kunaw yangang pokpi santi khongbal amade thamna pokpi ki khulahum asida tuisin faimol yangang pokpi gi uyog kaune amade natum singna singba mafam sing asidage atata kham laitana nongmai round kaya marum kapsilakibani haire mafam adugi khulsing ngak na balairiba central forcing na khud hankhidaba amade Tumina laisan kiba aduda mafam adugi miyam na piandaba kaya phongdok narakle makoina tumina laigadaba oirabade mafam asida lairiba central forcing lauthoklaga state force oina mahut sinbiro haire amaromda sabung kho khunaugi maira paibi secretary na paumi sing da hai kuki militant sing na nongmai kapsilakpagi thogdok asi mafam asida yamna toina thokle masida central forcing asina su yengduna dumak laire asumna tawbigadaba lairagade Khunja singna thokpa ama tawraga khul ngakcharage security sing chatpikro phiba masida lau karamna lokadoribano tamba ngamdre lut tawkhiba khulai chada kunmanga maruna chada manga dagi hena phangba ngamdre Manipur da thokliba irang ase tha taruk mapung pharak labaso state government na irang manungda lut tawkhiba khulai sing chada kunmanga dagi hena phagat pangamdre aduga nongmai maruna chada manga dagi hena phangba ngamdre haire Center dagi ayaba lauduna Indo-Myanmar border dagi free movement regime kakray Ranjan Central government dagi ayaba lauduna state government na Indo-Myanmar border More Myanmar da hauzik free movement regime FMR kakray haina Health and Family Welfare gi Minister Dr. Sapam Ranjan na phongdokray